Handaki laiba hafta sigi card reading guidance hapetan yengminasi ma'am ado crystal loina thamme ko crystal se maming natraga su machu sida dum apam dum khanbirasu yare ko ado maming oina haraga su se hadi clear quartz le ko ado si na yellow quartz ko aduga masina rose quartz ko hadi sigi nung ohum se hadi angobo machu se pambra yellow se pambra natraga pink se hadi angonda hena hek yeng matam e si se na khanbado dumaina ko hadi sigi ahum sidagi ama khanbiro ko aduga ꯑꯩꯈꯣꯏꯒꯤ ꯀꯥꯔꯠꯁꯨ ꯍꯥꯏꯐꯦꯠ ꯌꯦꯡꯃꯤꯟꯅꯔꯁꯦꯀꯣ ꯁꯤꯗꯒꯤ ꯂꯧꯊꯣꯛꯄꯤꯔꯁꯦꯀꯣ ꯑꯩꯈꯣꯏꯒꯤ ꯀꯥꯔꯠꯁꯦ ꯑꯃꯈꯛꯇꯪ ꯑꯣꯏꯅ ꯌꯦꯡꯁꯦ ꯍꯥꯏꯗꯤ ꯋꯤꯛꯂꯤꯒꯤ ꯌꯦꯡꯕꯁꯤꯁꯨꯀꯣ ꯍꯥꯏꯗꯤ ꯑꯃ ꯑꯣꯏꯅ ꯑꯗꯒꯤ ꯍꯥꯏꯗꯤ ꯉꯁꯥꯏꯒꯤ ꯊꯥꯒꯤ ꯀꯩꯒꯤ ꯁꯦꯝꯃꯛꯄꯗꯨꯅ ꯍꯥꯏꯗꯤ 3 ꯅꯠꯇ꯭ꯔꯒ 5ꯒꯨꯝꯕ ꯑꯗꯨꯃꯥꯏꯅ ꯑꯣꯏꯔꯦꯅꯀꯣ ꯑꯗꯣ ꯁꯤꯒꯤꯗꯤ ꯑꯃꯈꯛꯇꯪ ꯑꯣꯏꯅ ꯍꯥꯏꯇꯥꯔꯦꯀꯣ ꯑꯃꯈꯛꯇꯪ ꯈꯔ ꯐꯖꯅ ꯑꯦꯛꯁꯄ꯭ꯂꯦꯟ ꯇꯧꯔꯒ ꯀꯥꯔꯠ ꯑꯃꯃꯝꯗꯨꯗ ꯍꯥꯏꯗꯤ ꯃꯥꯒꯤ ꯃꯤꯅꯤꯡꯗꯣ ꯍꯥꯏꯇꯥꯔꯦ ꯑꯗꯣ 1 ꯁꯤꯗ ꯂꯩꯔꯦꯀꯣ 1 2 3 ko crystal se amutang ga happy yeng biro ko ma'am fazana hadi karamba crystal khan doino haibado ko ahambagi crystal se khanba ngei happetang yeng minerase ko ado sida leire ko card sigi image se ko card sigi image se sida leire ado hoji se hai tare ko haidi anoba haidi something new and hai tare ko enoma anoba ma haidi agi lambi da lao haiba le ko ado keno hai tare ko hoji se ngayo ko khatang ngai ba madi darkar oi agi oina hai dang aduga aina ngai di bo se sigi afaba result lakani ba aduga decision gumba logo matam da ko hadi thaba inkhang gi da oiro natraga relationship ki matang da oiro ko hathu decision hajik logino ko kemta sida haise ko hadi natraga hadi sida hadi ai si se move tawroge natraga hadi ai move tawroge natraga ai hi tawsira tawrosira hai be khanjana bado hadi khetang matam pibi ba ma darkar roi ko aduga amana mu hai ko sida hadi ai gi tawgi ba thabak aina hana tawgi ba thabak kumbagi adugi mahi phangba natraga haidi adugi positive outcome gumba lakpa adumaina oigani ko aduga hojik sungai re ko hojik su ishagi oina hai tare ko haidi lakadori ba matam sigi damakta thabak inghang gi da ko haidi proper planning to ko haidi aina phajana hojik tagi plan tawraga di haidi result to amuk hena phana lakani ba aduga opportunity se ama khatang la oi dama ama lakani ko haidi sida yeune haidi chei se ama khatang ga leitena ani hunga leise ko haidi card sigi magi sum akoina kino to matam da ko ama khatang la oi nangod la ko matam sida multiple opportunities kumba adumaina lakani ko thaba inkhang gi haraga su sign fazana piri ko haidi signal fazana hai tare good sign gumba pi ba hai tare ko aduga amana mako hadi thaba inkhang to matamda akhoi gi partnership ta kai da to mina ba thaba kum balai ba hadi mutual benefits kum balai gani ko aduga lam chat lokolo hai ba lei aduga aina hoji khonari ba thabak tu gi oina hairaga su hadi adugi mahi phangba natraga adugi pe phangba khopa du su adusu yam thuna phangani ko aduga ngasai gi ama su hai ko sida ko hadi aina ai partnership ta thabak to minare na khala seba appreciate tong no ba amana amaga haida thagat pado haide bai natraga keno maming do haira ko hari bai ni na toise nang gi mateng yaudra di ai ngasi si phawbo stage se yauro oi ko kholo kana appreciation pina bado amana amada hai tare ko co-worker da to so ko do co-worker da haira ga su ai gi staff kumba daga haibado maka hari noi toise yam phaye ko le hari appreciate to biraga di mi do thabak to matam da amuka hena so hari magi 100% piningina ko aduga hari akoina hari thabak mafam natraga aiga thabak to minari ba mi singda appreciate kumba to biyo ko relationship matang da la si ko relationship se adum phajana chatli relationship se phajana chatli hadi positive oina lakani hazik hadi koi ba chatpa adegi nungshi ba leiba hai tar ko hadi ani dugi marak da hai tar ko ngasai couple dugi marak da nungshi na ba leiba aduga khoigi khangna bagumba leiraga su ko hadi sigi relationship se nabaini phai go nabaini aduna hadi sigi relationship makhata na pubi ba da kai ba kem leite aduga khitang lapna su leinei ko hadi amaso smaina ko hadi lamse amana lam amada adumaina leibasu oi ko hadi long distance relationship kumba oi bato adusu oi ko relationship ki matang se aduga single ngei hair sine ko single gi so hybrid oi ta harak pa yaw ko single ngei hair ga di ko single se
single ꯑꯣꯏꯔꯒ ꯍꯔꯥꯎꯖꯕꯗꯣ ꯑꯃꯈꯛ ꯍꯥꯏꯗꯤ ꯑꯗꯨꯝ ꯃꯣꯏ ꯃꯁꯥ ꯃꯊꯟꯇ ꯑꯗꯨꯝ ꯍꯥꯏꯇꯥꯔꯦꯀꯣ ꯍꯥꯏꯗꯤ ꯕꯤꯡ ꯑ ꯁꯤꯡꯒꯜ ꯑꯗꯨꯝ ꯑꯗꯨꯗ ꯍꯦꯄꯤ ꯑꯣꯏꯔꯒ ꯂꯩꯕ ꯑꯗꯨꯃꯥꯏꯅ ꯑꯣꯏꯅ ꯑꯣꯏꯀꯣ ꯁꯤꯡꯒꯜꯉꯩꯒꯤ ꯑꯣꯏꯅ ꯍꯥꯏꯔꯒꯗꯤꯀꯣ ꯑꯗꯣ ꯁꯤꯗ ꯂꯩꯔꯦ ꯑꯍꯥꯟꯕꯒꯤ ꯁꯤꯒꯤ ꯀ꯭ꯂꯤꯌꯔ ꯀꯣꯔꯠꯁ ꯈꯟꯕꯒꯤ ꯀꯥꯔꯠ ꯃꯦꯁꯦꯖꯁꯦ ꯑꯅꯤꯁꯨꯕꯒꯤ ꯀꯥꯔꯠ ꯈꯟꯕꯉꯩ ꯍꯥꯏꯐꯦꯠ ꯌꯦꯡꯃꯤꯟꯅꯔꯁꯤꯀꯣ ꯑꯅꯤꯁꯨꯕꯒꯤ ꯀꯥꯔꯠꯁꯦ ꯁꯤꯗ ꯂꯩꯔꯦꯀꯣ ꯀꯥꯔꯠꯀꯤ ꯏꯃꯦꯖꯁꯦꯀꯣ ꯀꯥꯔꯠꯀꯤ ꯏꯃꯦꯖꯁꯦ ꯂꯩ ꯑꯗꯣ ꯍꯥꯏꯗꯤ ꯀꯥꯔꯠꯁꯤꯒꯤ ꯃꯦꯁꯦꯖꯅ ꯀꯩꯅꯣ ꯍꯥꯏ ꯃꯇꯝꯁꯤꯗꯀꯣ ꯍꯥꯏꯗꯤ ꯌꯥꯝ ꯊꯨꯅ ꯃꯤ ꯑꯃ ꯂꯥꯛꯀꯅꯤ ꯑꯩꯕꯨ ꯌꯥꯝꯅ ꯂꯨꯅ ꯇꯧꯕ ꯅꯠꯇ꯭ꯔꯒ ꯑꯩꯁꯦ ꯌꯥꯝ ꯏꯝꯄꯣꯔꯇꯦꯟꯁ ꯑꯣꯏꯅ ꯈꯟꯕ ꯍꯥꯏꯇꯥꯔꯦꯀꯣ ꯍꯥꯏꯗꯤ ꯉꯁꯥꯏꯒꯤ ꯄꯥꯈꯪ ꯂꯩꯁꯥꯕꯤ ꯈꯛꯇꯪꯒꯤ ꯅꯠꯇꯦꯀꯣ ꯍꯥꯏꯗꯤ ꯊꯕꯛ ꯋꯥꯏꯁꯇ ꯍꯥꯏꯔꯒꯁꯨꯀꯣ ꯍꯥꯏꯗꯤ ꯊꯕꯛ ꯏꯪꯈꯥꯡꯒꯤ ꯃꯇꯥꯡꯗ ꯑꯣꯏꯔꯒꯁꯨ ꯍꯥꯏꯗꯤ ꯑꯩꯉꯣꯟꯗ ꯌꯥꯝꯅ ꯐꯕ ꯃꯤ ꯑꯃ ꯑꯗꯨꯃꯥꯏꯅ ꯂꯥꯛꯀꯅꯤꯀோ ꯑꯗꯨꯒ ꯍꯥꯏꯗꯤ ꯁꯤda ꯑꯃꯁꯨ ꯍꯥꯏꯀꯣ ꯑꯗꯣ ꯁꯤꯗ ꯏꯁꯥꯗꯀꯣ ꯏꯁꯥ ꯈꯤꯇꯪ ꯀꯦꯕ ꯈꯣꯠꯄ ꯑꯃꯁꯨ ꯇꯧꯕꯤꯌꯨꯀꯣ ꯑꯗꯨꯒ ꯂꯨꯍꯣꯡ ꯀꯩꯍꯣꯡꯕꯁꯨ ꯄꯤꯌꯨꯀꯣ ꯑꯃꯈꯛ ꯑꯩꯈꯣꯏ ꯀꯩꯅꯣꯒꯤ ꯑꯣꯏꯅ ꯍꯥꯏꯔꯒꯗꯤ ꯂꯥꯛꯀꯗꯧꯔꯤꯕ ꯃꯇꯝꯁꯤꯗ ꯂꯨꯍꯣꯡꯕ ꯈꯣꯠꯄ ꯑꯗꯨꯃꯥꯏꯅ ꯂꯩꯕ ꯑꯣꯏꯅ ꯑꯣꯏ ꯌꯥꯝꯅ ꯄꯣꯖꯤꯇꯤቭ ꯑꯣꯏꯕ ꯀꯥꯔꯠꯅꯤꯀꯣ ꯍꯥꯏꯗꯤ ꯉꯁꯥꯏꯒꯤ ꯁꯤꯗ ꯂꯚꯔꯁ ꯍꯥꯏꯅ ꯍꯥꯏꯁꯦꯀꯣ ꯂꯚꯔꯁ ꯍꯥꯏꯅ ꯍꯥꯏꯁꯦ ꯍꯥꯏꯗꯤ ꯑꯟꯗꯔꯁꯇꯦꯟꯗꯤꯡ ꯂꯩꯕꯗꯣ ꯉꯁꯥꯏꯒꯤ ꯀꯄꯜꯁꯤꯗꯀꯣ ꯑꯗꯨꯒ ꯁꯤ ꯃꯊꯛꯇ ꯌꯦꯡꯉꯣ ꯍꯥꯏꯗꯤ ꯏꯁꯣꯔ ꯑꯃꯁꯨ ꯂꯩꯔꯅꯀꯣ ꯏꯁꯣꯔ ꯑꯃ ꯂꯩꯕꯁꯤꯅ ꯀꯩꯅꯣ ꯍꯥꯏ ꯀꯥꯟꯁꯤꯗꯀꯣ ꯍꯥꯏꯗꯤ ꯕ꯭ꯂꯦꯁꯤꯡꯁꯨ ꯂꯩꯕꯗꯣ ꯏꯁꯣꯔꯅ ꯆꯥꯟꯕꯤꯕꯁꯨ ꯑꯣꯏꯕ ꯍꯥꯏꯇꯥꯔꯦꯀꯣ ꯑꯩꯁꯦ ꯉꯁꯥꯏꯒꯤ ꯁꯤꯒꯤ ꯀꯄꯜꯒꯤꯗꯪ ꯅꯠꯇꯕꯤꯗ ꯍꯥꯏꯗꯤ ꯀꯥꯔꯠꯁꯤꯒꯤ ꯃꯦꯁꯦꯖꯁꯦ ꯂꯥꯛꯑꯁꯤꯅꯦ ꯀꯥꯔꯠꯀꯤ ꯃꯦꯁꯦꯖ ꯍꯥꯏꯗꯤ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅ ꯍꯥꯏ ꯇꯥꯔꯒꯗꯤꯀꯣ ꯍꯧꯖꯤꯛꯁꯦ ꯑꯗꯨꯝ ꯍꯥꯏꯗꯤ ꯑꯩꯒꯤ ꯃꯊꯛꯇ ꯏꯁꯣꯔꯁꯤꯒꯤ ꯕ꯭ꯂꯦꯁꯤꯡꯁ ꯂꯩꯕ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯒ ꯊꯕꯛ ꯏꯪꯈꯥꯡꯒꯤꯗꯀꯣ ꯁꯤꯁꯨ ꯄꯥꯔꯠꯅꯔꯁꯤꯞꯇ ꯊꯕꯛ ꯇꯧꯕ ꯀꯥꯟꯅꯒꯅꯤ ꯍꯥꯏꯗꯤ ꯀꯥꯟꯅꯕ ꯐꯪꯒꯅꯤꯀꯣ ꯑꯃꯅ ꯑꯃꯗꯒꯤ ꯀꯥꯟꯅꯕ ꯐꯪꯒꯅꯤ ꯑꯗꯨꯒ ꯏꯟꯚꯦꯁꯃꯦꯟꯒꯨꯝꯕ ꯇꯧꯕ ꯌꯥꯏꯀꯣ ꯍꯥꯏꯗꯤ ꯑꯐꯕ ꯃꯇꯝ ꯑꯣꯏꯕꯗꯣ ꯍꯥꯏꯗꯤ ꯏꯟꯚꯦꯁꯃꯦꯟꯒꯨꯝꯕ ꯇꯧꯕ ꯌꯥꯏ ꯑꯗꯨꯒ ꯍꯥꯏꯗꯤ ꯂꯣꯟꯒꯨꯝꯕ ꯀꯩꯒꯨꯝꯕ ꯊꯥꯈꯤꯕꯒ ꯂꯩꯔꯒꯗꯤ ꯍꯥꯏꯗꯤ ꯂꯥꯛꯄ ꯈꯣꯠꯄ ꯑꯗꯨꯃꯥꯏꯅ ꯑꯣꯏꯒꯅꯤꯀꯣ ꯑꯗꯨꯒ ꯑꯩꯅ ꯄꯥꯝꯃꯤꯕ ꯄꯣꯠꯇꯣ ꯇꯧꯕꯤꯌꯣ ꯊꯕꯛ ꯏꯪꯈꯥꯡꯗꯁꯨ ꯉꯥꯏꯔꯦꯀꯣ ꯍꯥꯏꯗꯤ ꯑꯩꯒꯤ ꯊꯃꯣꯏꯗꯒꯤ ꯊꯣꯛꯂꯛꯄ ꯍꯥꯏꯇꯥꯔꯦꯀꯣ ꯉꯁꯥꯏꯒꯤ ꯀꯣꯛꯅ ꯑꯃ ꯍꯥꯏꯔꯦ ꯊꯃꯣꯏꯅ ꯑꯃ ꯍꯥꯏꯔꯦꯀꯣ ꯑꯩꯒꯤ ꯊꯃꯣꯏꯗꯒꯤ ꯊꯣꯛꯂꯛꯄ ꯁꯤ ꯇꯧꯔꯒꯗꯤ ꯑꯩ ꯑꯃꯨꯛ ꯍꯦꯟꯅ ꯐꯒꯅꯤꯀꯣ ꯀꯥꯏꯅ ꯍꯥꯏꯕꯗꯣꯀꯣ ꯑꯗꯨꯒ ꯄꯩꯁꯥ ꯅꯨꯡꯁꯥꯒꯤ ꯃꯇꯥꯡꯗ ꯍꯥꯏꯔꯒꯗꯤ ꯄꯩꯁꯥ ꯂꯥꯛꯑꯣ ꯍꯥꯏꯕ ꯂꯩꯀꯣ ꯄꯩꯁꯥ ꯂꯥꯛꯑꯣ ꯍꯥꯏꯔꯒꯗꯤ ꯄꯩꯁꯥ ꯑꯦꯇ꯭ꯔꯦꯛ ꯇꯧꯑꯣꯅ ꯍꯥꯏꯕꯅꯦꯕ ꯁꯤꯗ ꯍꯧꯖꯤꯛꯀꯤ ꯃꯇꯝꯁꯦꯀꯣ ꯔꯤꯂꯦꯁꯟꯁꯤꯞ ꯍꯥꯏꯔꯁꯤꯅꯦꯀꯣ ꯔꯤꯂꯦꯁꯟꯁꯤꯞ 100% ꯄꯣꯖꯤꯇꯤቭ ꯀꯥꯔꯠꯅꯤꯀꯣ ꯑꯗꯣ ꯕꯣꯟꯗꯤꯡ ꯂꯩꯒꯅꯤ ꯕꯣꯟꯗꯤꯡꯁꯦ ꯉꯁꯥꯏꯒꯤ ꯍꯁꯕꯦꯟ ꯋꯥꯏꯐ ꯑꯗꯒꯤ ꯈꯪꯅꯕ ꯈꯇꯪꯒꯤ ꯕꯣꯟꯗꯤꯡ ꯅꯠꯇꯕꯤꯗꯀꯣ ꯍꯥꯏꯗꯤ ꯐꯦꯃꯤꯂꯤ ꯃꯅꯨꯡꯗꯁꯨꯀꯣ ꯐꯦꯃꯤꯂꯤ ꯃꯦꯝꯕꯔꯗꯁꯨ ꯍꯥꯏꯗꯤ ꯅꯨꯡꯁꯤꯕꯁꯦ ꯑꯗꯨꯝ ꯂꯞꯁꯦ ꯑꯗꯨꯝ ꯂꯣꯏꯅ ꯂꯩꯌꯦꯅ ꯅꯠꯇ꯭ꯔꯥ ꯑꯗꯨꯗꯨꯅ ꯍꯥꯏꯗꯤ ꯀꯃꯥꯏꯅ ꯇꯧꯒꯦꯗ ꯍꯥꯏꯗꯤ ꯑꯩꯈꯣꯏꯒꯤ ꯃꯃꯥ ꯃꯆꯥ ꯃꯆꯤꯟ ꯃꯅꯥꯎ ꯀꯔꯤ ꯀꯔꯥ ꯁꯤꯒꯨꯝꯕ ꯃꯌꯥꯝꯁꯦ ꯍꯥꯏꯇꯥꯔꯦꯀꯣ ꯁꯤꯁꯨ ꯑꯗꯨꯝ ꯌꯥꯝ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯕ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯒ ꯏꯁꯥꯒꯤ ꯑꯣꯏꯅ ꯍꯥꯏꯔꯒꯁꯨꯀꯣ ꯍꯥꯏꯗꯤ ꯏꯁꯣꯔ ꯌꯥꯝꯅ ꯍꯥꯏꯗꯤ ꯅꯤꯡꯉꯦꯀꯣ ꯅꯤꯡꯁꯨ ꯅꯤꯡꯉꯦ ꯑꯗꯨꯒ ꯑꯃꯨꯛꯀ ꯍꯦꯟꯅꯁꯨ ꯅꯤꯡꯒꯅꯤꯀꯣ ꯑꯗꯨꯒ ꯁꯤꯡꯒꯜ ꯍꯥꯏꯔꯁꯤꯀꯣ ꯁꯤꯡꯒꯜꯒꯤ ꯑꯣꯏꯅ ꯍꯥꯏꯔꯒꯗꯤ ꯀꯅꯥꯅꯣꯃ ꯍꯥꯏꯗꯤ ꯅꯪꯒꯤ ꯂꯥꯏꯐꯇ ꯂꯥꯛꯑꯣ ꯍꯥꯏꯕ ꯂꯩꯀꯣ ꯑꯗꯣ ꯁꯤꯗ ꯈꯤꯇꯪ ꯑꯗꯨꯒ ꯂꯥꯛꯇꯣꯔꯤꯕ ꯃꯤꯁꯦ ꯌꯥꯝꯅꯁꯨ ꯑꯃꯈꯛ ꯀꯩ ꯍꯥꯏꯅꯤ ꯔꯣꯃꯥꯟꯇꯤꯛ ꯑꯣꯏꯕ ꯍꯥꯏꯗꯤ ꯌꯥꯝꯅ ꯅꯕꯥꯏꯅꯤꯒꯤ ꯃꯔꯛꯇ ꯑꯗꯨꯝ ꯑꯐꯕ ꯑꯣꯏꯒꯅꯤꯀꯣ ꯂꯥꯛꯇꯣꯔꯤꯕ ꯃꯤꯁꯦ ꯑꯗꯨꯒ ꯀꯩꯅꯣꯝꯃ ꯍꯥꯏꯗꯤ ꯌꯦꯁ ꯑꯣꯔ ꯅꯣ ꯍꯥꯏꯔꯁꯤꯀꯣ ꯌꯦꯁꯅꯦꯕ ꯁꯤ ꯀꯥꯔꯠꯁꯦ ꯍꯥꯏꯗꯤ ꯅꯪꯅ ꯇꯧꯒꯦꯅ ꯈꯟꯕ ꯀꯩꯅꯣꯝꯃ ꯂꯩꯔꯒꯗꯤ ꯌꯦꯁꯅꯦ ꯑꯗꯨꯒ ꯁꯤꯒꯤ ꯑꯍꯥꯟꯕꯒꯤ ꯀꯥꯔꯠꯁꯨ ꯍꯥꯏꯍꯧꯗ꯭ꯔꯦꯀோ ꯑꯍꯥꯟꯕꯒꯤ ꯀꯥꯔꯠꯁꯤꯁꯨ ꯌꯦꯁꯅꯦꯕ ꯑꯩꯅ ꯀꯩꯅꯣꯝꯃ ꯇꯧꯒꯦ ꯍꯥꯏꯗꯤ ꯌꯦꯁ ꯑꯣꯔ ꯅꯣ ꯍꯥꯏꯅ ꯍꯪꯉꯛꯄ ꯃꯇꯝꯗꯗꯤ ꯊꯕꯛ ꯑꯃ ꯑꯩ ꯍꯟꯗꯛ ꯍꯞꯇꯥꯁꯦ ꯀꯩꯅꯣꯝ ꯄꯥꯡꯊꯣꯛꯀꯦ ꯈꯜꯂꯒ ꯂꯩꯔꯦꯀꯣ ꯇꯧꯁꯤꯔꯥ ꯑꯣꯔ ꯇꯧꯔꯣꯏꯁꯤꯔꯥ ꯍꯥꯏꯔꯒꯗꯤ ꯌꯦꯁꯅꯦꯕ ꯁꯤꯗ ꯍꯥꯏꯒꯗꯕ ꯀꯩꯅꯣꯁꯦ ꯍꯥꯏꯇꯥꯔꯦꯀꯣ ꯃꯦꯁꯦꯖꯁꯦ ꯑꯗꯣ ꯁꯤꯗ ꯂꯩꯔꯦ ꯅꯝꯕꯔ 2ꯒꯤ ꯀꯥꯔꯠꯁꯦ ꯑꯍꯨꯝꯁꯨꯕꯒꯤꯁꯦ ꯁꯤꯗ ꯂꯩꯔꯦꯀꯣ ꯁꯤꯒꯤ ꯀꯥꯔꯠꯀꯤ ꯃꯁꯛꯁꯦ ꯁꯨꯃꯥꯏꯅ ꯂꯩꯔꯦ ꯑꯗꯣ ꯁꯤꯗꯀꯣ ꯍꯥꯏꯗꯤ ꯅꯍꯥꯟꯈꯩ ꯋꯥꯈꯜ ꯈꯟꯕ ꯃꯇꯝꯗ ꯍꯥꯏꯗꯤ ꯈꯟꯐꯝꯒꯨꯝꯕ ꯈꯪꯗꯕ ꯈꯣꯠꯇꯕ ꯂꯩꯕꯗꯣ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅ ꯍꯥꯏꯔꯒꯗꯤꯀꯣ ꯑꯩ ꯏꯁꯥ ꯏꯊꯟꯗ ꯍꯥꯏꯗꯤ ꯀ꯭ꯂꯤꯌꯔꯗꯤ ꯑꯣꯏꯔꯦꯀꯣ ꯑꯩꯅ ꯇꯧꯒꯗꯕꯁꯦ ꯀꯔꯤꯅꯣ ꯍꯥꯏꯕꯗꯣ ꯃꯃꯥꯡꯗ ꯍꯥꯏꯗꯤ ꯆꯃꯝꯅꯕꯒꯨꯝꯕ ꯂꯩꯅꯀꯣ ꯑꯩꯅ ꯊꯕꯛ ꯑꯃ ꯇꯧꯔꯝꯗꯥꯏꯗ ꯍꯥꯏꯗꯤ ꯈꯟꯐꯝ ꯈꯪꯗꯕꯗꯣ ꯁꯤ ꯇꯧꯁꯤꯔꯥ ꯇꯧꯔꯣꯏꯁꯤꯔꯥ ꯀꯥꯏꯅ ꯈꯟꯕꯗꯣ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅ ꯍꯥꯏꯔꯒꯗꯤꯀꯣ ꯑꯩꯗꯣ ꯗꯤꯁꯥꯏꯠ ꯇꯧꯕꯗꯤ ꯉꯝꯃꯦꯕ ꯍꯥꯏꯗꯤ ꯀ꯭ꯂꯦꯔꯤꯇꯤ ꯄꯣꯔꯛꯄꯗꯤ ꯉꯝꯃꯦ ꯑꯩꯅ ꯇꯧꯗꯣꯔꯤꯕ ꯄꯣꯠꯁꯦꯅ ꯍꯥꯏꯕꯗꯣ ꯊꯕꯛ ꯏꯪꯈꯥꯡ ꯍꯥꯏꯇꯥꯔꯦꯀꯣ ꯍꯥꯏꯗꯤ ꯖꯣꯕꯀꯨꯝꯕ ꯆꯦꯟꯖ ꯇꯧꯕ ꯈꯣꯠꯄ ꯑꯗꯨꯃꯥꯏꯅ ꯂꯩꯁꯨ ꯂꯩꯀꯣ ꯑꯗꯨꯒ ꯀꯥꯟꯁꯨ ꯀꯥꯟꯅꯒꯅꯤ ꯀꯩꯅꯣ ꯇꯧꯕ ꯃꯇꯝꯁꯤꯗ ꯖꯣꯕꯀꯨꯝꯕ ꯑꯩꯈꯣꯏꯒꯤ ꯊꯕꯛ ꯍꯣꯡꯗꯣꯛꯄ ꯅꯠꯇ꯭ꯔꯒ ꯍꯥꯏꯗꯤ ꯀꯔꯕꯥꯔ ꯑꯅꯧꯕꯒꯨꯝꯕ ꯍꯥꯏꯗꯤ ꯁꯤꯟꯗꯣꯛꯄꯒꯨꯝꯕ ꯍꯥꯏꯗꯤ ꯅꯍꯥꯟꯒꯩ ꯇꯧꯔꯝꯕꯗꯨꯗꯒꯤ ꯍꯥꯏꯗꯤ ꯈꯤꯇꯪ ꯆꯦꯟꯖ ꯑꯃ ꯇꯧꯊꯣꯛꯑꯒ ꯍꯥꯏꯗꯤ ꯇꯧꯕ ꯃꯇꯝꯗ ꯀꯥꯟꯅꯒꯅꯤꯀꯣ ꯁꯤꯁꯦ ꯑꯗꯣ ꯊꯕꯛꯁꯦ ꯑꯩꯅ ꯍꯥꯏꯁꯦ ꯍꯥꯏꯗꯤ ꯈꯜꯂꯒ ꯂꯩꯔꯝꯕ ꯊꯕꯛꯇꯣ ꯍꯧꯖꯤꯛ ꯁꯤꯃ ꯇꯧꯔꯒꯦ ꯍꯥꯏꯅ ꯂꯦꯞꯄꯕ ꯃꯇꯝꯅꯤꯀꯣ ꯑꯗꯨꯒ ꯁꯤꯁꯦ ꯑꯩꯅ ꯇꯧꯗꯣꯔꯤꯕ ꯊꯕꯛꯁꯦꯀꯣ ꯃꯥꯒꯤ ꯐ꯭ꯔꯨꯠꯐꯨꯜ ꯑꯥꯎꯠꯀꯝ ꯍꯥꯏ ꯇꯥꯔꯒꯗꯤ ꯐꯖꯅ ꯑꯗꯨꯒꯤ ꯃꯍꯩ ꯐꯖꯅ ꯂꯥꯛꯀꯅꯤꯀꯣ ꯍꯥꯏꯗꯤ ꯑꯩꯉꯣꯟꯗ ꯑꯐꯕ ꯃꯥꯒꯤ ꯀꯩꯅꯣ ꯑꯣꯏꯅ ꯔꯤꯇꯔꯟ ꯑꯣꯏꯅ ꯂꯥꯛꯄꯗꯣ ꯍꯥꯏ ꯇꯥꯔꯦꯀꯣ ꯑꯗꯣ ꯁꯤꯗꯀꯣ ꯍꯥꯏꯗꯤ ꯄꯣꯖꯤꯇꯤꯚ ꯑꯥꯎꯠꯀꯝꯕꯨꯗꯤ ꯂꯥꯛꯀꯅꯤ ꯍꯥꯏꯅꯀꯣ ꯑꯗꯨꯒ ꯃꯦꯅꯤꯐꯦꯁꯇꯦꯁꯟꯀꯣ ꯍꯥꯏꯗꯤ ꯃꯦꯅꯤꯐꯦꯁꯇꯦꯁꯟꯒꯨꯝꯕ ꯇꯧꯕꯤꯕ ꯌꯥꯏꯀꯣ ꯁꯤꯗ ꯍꯥꯏꯗꯤ ꯃꯦꯅꯤꯐꯦꯁꯇꯦꯁꯟ ꯇꯧꯕ ꯌꯥꯏ ꯑꯩꯒꯤ ꯄꯥꯔꯠꯅꯔꯒꯤ ꯇꯧꯕꯤꯔꯁꯨ ꯌꯥꯏꯀꯣ ꯀꯩꯁꯨ ꯀꯥꯏꯗꯦ ꯑꯗꯨꯒ ꯐꯤꯅꯥꯟꯁꯤꯌꯦꯜ ꯁ꯭ꯇꯦꯕꯤꯂꯤꯇꯤ ꯂꯩꯒꯅꯤꯀꯣ ꯍꯥꯏꯗꯤ ꯄꯩꯁꯥ ꯅꯨꯡꯁꯥꯒꯤ ꯑꯣꯏꯅ ꯍꯥꯏꯔꯒꯗꯤ ꯁ꯭ꯇꯦꯕꯤꯂꯤꯇꯤ ꯂꯩꯒꯅꯤ ꯑꯗꯨꯒ ꯔꯤꯂꯦꯁꯟꯁꯤꯞꯁꯦꯀꯣ ꯁꯤꯗ
ꯑꯩꯈꯣꯏꯒꯤ ꯍꯥꯏꯗꯤ ꯈꯤꯇꯪ ꯐꯦꯁ ꯇꯧꯕꯗꯤ ꯌꯥꯏꯀꯣ ꯔꯤꯂꯦꯁꯟꯁꯤꯞꯁꯦ ꯐꯦꯁ ꯇꯧꯕ ꯍꯥꯏꯗꯤ ꯀꯩꯅꯣ ꯃꯆꯥꯅ ꯍꯥꯏꯇꯥꯔꯦꯀꯣ ꯔꯤꯖꯟ ꯃꯆꯥꯒꯨꯝꯕꯅ ꯍꯥꯏꯗꯤ ꯔꯤꯂꯦꯁꯟꯁꯤꯞꯁꯦ ꯐꯦꯁ ꯇꯧꯕ ꯌꯥꯏ ꯑꯗꯣ ꯁꯤꯗꯀꯣ ꯑꯩꯅ ꯈꯜꯂꯤꯁꯤꯅ ꯆꯨꯝꯃꯦ ꯍꯥꯏꯅ ꯈꯟꯕꯤꯌꯨꯀꯣ ꯑꯩꯅ ꯈꯟꯕ ꯍꯥꯏꯇꯥꯔꯒꯗꯤꯀꯣ ꯉꯁꯥꯏ ꯈꯟꯕ ꯍꯥꯏꯗꯤ ꯋꯥꯈꯜ ꯅꯠꯇꯦꯀꯣ ꯍꯥꯏꯗꯤ intuitions ꯍꯥꯏꯇꯥꯔꯦꯀꯣ ꯑꯩꯒꯤ ꯃꯅꯨꯡꯗꯒꯤ ꯊꯣꯛꯂꯛꯄ ꯆꯤꯡꯅꯕꯒꯨꯝꯕ ꯂꯩꯔꯒꯗꯤꯀꯣ ꯑꯗꯨꯝꯕꯗꯣ ꯍꯥꯏꯗꯤ ꯆꯤꯡꯅꯕ ꯍꯥꯏꯗꯤ ꯀꯩꯁꯨ ꯇꯧꯔꯝꯃꯣꯏꯗꯣ ꯃꯥꯗꯣ ꯍꯥꯏꯗꯤ ꯃꯥ ꯑꯩꯉꯣꯟꯗ ꯆꯤꯠ ꯇꯧꯒꯗꯕ ꯅꯠꯇꯦ ꯅꯠꯇ꯭ꯔꯒ ꯃꯥ ꯑꯩꯉꯣꯟꯗ ꯃꯥ ꯇꯧꯔꯝꯃꯣꯏꯗ ꯀꯥꯏꯅ ꯈꯜꯂꯒꯁꯨ ꯑꯗꯨꯝ ꯐꯅ ꯈꯟꯗꯣꯛꯑꯒ ꯍꯥꯏꯇꯥꯔꯦ ꯐꯅ ꯈꯟꯗꯣꯛꯄ ꯃꯇꯝꯗ ꯍꯥꯏꯗꯤ ꯑꯩꯒꯤ ꯃꯅꯨꯡꯗꯒꯤ ꯈꯜꯂꯛꯄ ꯄꯣꯠꯇꯣ ꯑꯗꯨꯗꯣ ꯑꯗꯨꯝ ꯆꯨꯝꯒꯅꯤꯀꯣ ꯅꯠꯇ꯭ꯔꯒ ꯍꯥꯏꯗꯤ ꯑꯩꯒꯤ ꯃꯅꯨꯡꯁꯤꯗꯩꯀꯣ ꯃꯥꯁꯦ ꯑꯩꯉꯣꯟꯗ ꯆꯤꯠ ꯇꯧꯋꯦ ꯀꯥ ꯍꯥꯏꯔꯒꯗꯤ ꯑꯗꯨꯁꯨ ꯑꯗꯨꯝ ꯆꯨꯝꯒꯅꯦꯕ ꯑꯗꯨꯝ ꯑꯗꯣ ꯁꯤꯗꯀꯣ ꯑꯩ ꯖꯁ ꯐꯣꯂꯣ ꯅꯪꯒꯤ intuitionꯁꯨꯅ ꯐꯣꯂꯣ ꯀꯩꯅꯣ ꯇꯧꯕꯗꯣ ꯍꯥꯏꯕꯗꯣ ꯑꯗꯨ intuitionꯗꯒꯤ ꯊꯣꯛꯂꯛꯄ ꯍꯥꯏꯇꯥꯔꯦꯀꯣ ꯑꯩꯒꯤ ꯋꯥꯈꯜꯁꯤꯗꯒꯤ ꯊꯣꯛꯂꯛꯄꯁꯦ ꯑꯗꯨꯗꯣ ꯐꯣꯂꯣ ꯇꯧꯕꯤꯌꯣꯅ ꯍꯥꯏꯕꯅꯦꯕ ꯁꯤꯗ ꯑꯗꯣ ꯁꯤꯗ ꯑꯗꯨꯝ ꯍꯥꯏꯗꯤ ꯏꯁꯥ ꯏꯊꯟꯇ ꯈꯟꯕꯤꯔꯣ ꯔꯤꯂꯦꯁꯟꯁꯤꯞꯁꯦ ꯀꯟꯇꯤꯅ꯭ꯌꯨ ꯇꯧꯁꯤꯔꯥ ꯅꯠꯇ꯭ꯔꯒ ꯇꯧꯔꯣꯏꯁꯤꯔꯥ ꯍꯥꯏꯕꯗꯣ ꯑꯗꯣ ꯁꯦꯝ ꯁꯤꯡꯒꯜꯒꯤ ꯑꯣꯏꯅꯁꯨ ꯍꯥꯏꯀꯣ ꯁꯤꯗ ꯍꯥꯏꯗꯤ ꯖꯁ ꯇ꯭ꯔꯁ ꯌꯣꯔ intuitions ꯀꯣ ꯍꯥꯏꯗꯤ ꯅꯪꯒꯤ intuitionꯁꯨ ꯑꯗꯨ ꯇ꯭ꯔꯁ ꯇꯧꯕꯤꯌꯣ ꯍꯥꯏꯗꯤ ꯁꯤꯒꯤ ꯔꯤꯂꯦꯁꯟꯁꯤꯞꯁꯦ ꯂꯥꯛꯇꯣꯔꯤꯕꯁꯦ ꯑꯩ ꯀꯃꯤꯇꯦꯠ ꯑꯣꯏꯁꯤꯔꯥ ꯅꯠꯇ꯭ꯔꯒ ꯃꯇꯝ ꯈꯔ ꯄꯤꯈꯤꯁꯤꯔꯥ ꯍꯥꯏꯕꯗꯣ ꯑꯗꯣ ꯁꯤꯗꯀꯣ ꯍꯥꯏꯗꯤ ꯌꯦꯁ ꯑꯣꯔ ꯅꯣ ꯍꯥꯏꯔꯛꯑꯒꯗꯤꯀꯣ ꯁꯤꯗ ꯀꯃꯥꯏꯅ ꯍꯥꯏꯒꯦ ꯍꯥꯏꯔꯀꯥꯟꯗ ꯁꯣꯝꯒꯤ ꯑꯄꯥꯝꯕꯗꯣ ꯍꯥꯏꯕ ꯏꯠꯁ ꯑꯞ ꯇꯨ ꯌꯨꯅ ꯍꯥꯏꯕꯁꯤꯗ ꯍꯥꯏꯗꯤ ꯀꯩꯅꯣ ꯌꯦꯁ ꯑꯣꯔ ꯅꯣ ꯍꯥꯏꯔꯛꯄ ꯃꯇꯝꯗ ꯑꯩꯅ ꯏꯁꯥꯗ ꯍꯥꯏꯗꯤ ꯀꯣꯟꯐꯤꯗꯦꯟꯠ ꯂꯩꯔꯒꯗꯤ ꯌꯦꯁꯅꯦꯕ ꯀꯣꯟꯐꯤꯗꯦꯟꯠ ꯂꯩꯇ꯭ꯔꯒꯗꯤ ꯅꯣꯅꯦꯕ ꯁꯤꯁꯦ ꯈꯤꯇꯪ ꯅ꯭ꯌꯨꯇ꯭ꯔꯦꯜ ꯑꯣꯏꯔꯦꯀꯣ ꯄꯣꯠꯁꯦꯀꯣ ꯀꯥꯔꯠꯁꯦ ꯊꯕꯛ ꯏꯪꯈꯥꯡꯒꯤꯗ ꯍꯥꯏꯔꯒꯗꯤ ꯐꯕ ꯑꯗꯨꯒ ꯔꯤꯂꯦꯁꯟꯁꯤꯞ ꯑꯇꯩꯗꯅ ꯈꯔ ꯅ꯭ꯌꯨꯇ꯭ꯔꯦꯜ ꯈꯇꯪ ꯑꯣꯏꯔꯦꯀꯣ ꯑꯗꯣ ꯁꯤꯗ ꯂꯩꯔꯦ ꯑꯩꯈꯣꯏꯒꯤ ꯍꯞꯇꯥꯒꯤ ꯔꯤꯗꯤꯡꯁꯦꯀꯣ ꯅꯨꯡꯇꯤꯒꯤ ꯑꯣꯏꯔꯦ ꯑꯗꯣ ꯑꯩꯅ ꯍꯞꯇꯥꯒꯤꯅ ꯍꯥꯏꯕꯁꯦ ꯉꯁꯥꯏꯒꯤ ꯅꯨꯡꯇꯤꯒꯤ ꯌꯦꯡꯕ ꯉꯝꯗꯕꯁꯨ ꯌꯥꯎꯋꯤꯗꯅꯀോ ꯑꯗꯨꯅ ꯑꯩꯅ ꯁꯟꯗꯦꯁꯦ ꯊꯑꯣꯏꯅ ꯊꯥꯒꯠꯄꯅꯤꯀꯣ ꯁꯟꯗे ꯅꯨꯃꯤꯠꯁꯤꯗ ꯌꯨꯝꯗ ꯀꯩꯅꯣ ꯑꯩꯈꯣꯏꯅ ꯁꯨꯇꯤꯒꯨꯝꯕ ꯂꯩꯕꯅꯤꯅ ꯁꯟꯗꯦꯁꯤꯗ ꯌꯦꯡꯕꯤꯅꯕ ꯍꯥꯏꯅ ꯋꯤꯛꯂꯤꯒꯤ ꯑꯣꯏꯅ ꯑꯗꯣ ꯅꯨꯡꯇꯤꯒꯤꯁꯨ ꯑꯗꯨꯝ ꯍꯥꯞꯄꯨꯗꯤ ꯍꯥꯞꯄꯦ ꯑꯗꯨꯒ ꯀꯩꯅꯣꯒꯤ ꯑꯣꯏꯅ ꯂꯥꯛꯀꯗꯧꯔꯤꯕ ꯖꯅꯋꯥꯔꯤꯒꯤ ꯅꯠꯇꯕ ꯍꯥꯏꯗꯤ ꯅꯦꯛꯁ ꯌꯔꯒꯤ ꯍꯣꯜ ꯀꯩꯅꯣ ꯑꯃꯃꯝ ꯑꯣꯏꯅ ꯇꯧꯔꯛꯀꯦ ꯑꯃꯈꯛꯇꯪꯗ ꯑꯣꯏꯅ ꯁꯦꯝꯃꯣꯏꯀꯣ ꯚꯤꯗꯤꯑꯣꯁꯦ ꯑꯗꯨꯗꯨꯅ ꯍꯥꯏꯗꯤ ꯍꯧꯖꯤꯛ ꯁꯦꯝꯃꯛꯑꯣꯅ ꯍꯥꯏꯔꯛꯄ ꯃꯌꯥꯝꯗꯣ ꯀꯩꯅꯣꯒꯤ ꯃꯊꯪ ꯆꯍꯤꯒꯤ ꯁꯦꯝꯃꯣ ꯍꯥꯏ ꯃꯥꯟꯗ ꯑꯩ ꯁꯦꯝꯕꯗꯤ ꯍꯧꯔꯦꯀꯣ ꯑꯗꯣ ꯉꯁꯥꯏꯒꯤ ꯍꯥꯏꯅ ꯑꯩꯅ ꯔꯥಶꯤ ꯑꯃꯃꯝꯒꯤ ꯐꯖꯅ ꯃꯆꯥ ꯀꯥꯏꯅ ꯁꯦꯝꯒꯦ ꯇꯧꯅꯦꯕ ꯑꯗꯨꯒꯤ ꯁꯨꯠ ꯇꯧꯕ ꯂꯣꯏꯗ꯭ꯔꯤꯕ ꯑꯗꯨ ꯍꯦꯛ ꯂꯣꯏꯕꯒ ꯑꯗꯨꯝ ꯄꯨꯂꯞ ꯑꯗꯨꯝ ꯊꯥꯒꯠꯂꯛꯑꯒꯦ ꯑꯗꯨꯗꯣ ꯈꯤꯇꯪ ꯉꯥꯏꯕꯤꯔꯣꯀꯣ ꯑꯗꯨꯗꯨꯅ ꯍꯥꯏꯗꯤ ꯃꯇꯝꯁꯦ ꯈꯤꯇꯪꯁꯨ ꯍꯥꯏꯗꯤ ꯅꯨꯃꯤꯠ 35 ꯃꯨꯛ ꯂꯩꯔꯤꯕꯅꯤꯅ ꯑꯩ ꯑꯗꯨꯒꯤ ꯃꯃꯥꯡꯗꯗꯤ ꯑꯩ ꯁꯣꯏꯗꯅ ꯁꯦꯌꯔ ꯇꯧꯖꯔꯛꯑꯒꯦꯀꯣ 2023 ꯂꯥꯛꯀꯗꯕꯁꯦ ꯀꯩ ꯂꯩꯒꯦ ꯍꯥꯏꯕꯗꯣꯀꯣ ꯑꯗꯣ ꯁꯤꯗ ꯂꯩꯔꯦ ꯉꯁꯤꯒꯤ ꯀꯩꯅꯣꯁꯦ ꯑꯩꯈꯣꯏꯒꯤ ꯋꯤꯛꯂꯤ ꯔꯤꯗꯤꯡꯁꯦꯀꯣ ꯊꯦꯡꯛ ꯌꯨ